ngasi chathakhiba assembly mifamna department nipan gi demand for grant ki lupa crore lisingani chamanga nifumari henbagi sanfam pass tawkhre Kumalampak Sports Complex asi miyoi kharagi mayai kaba jinjak chafam onthorakpagi mami tare amadi Jahi Taramapal Makhagi India amadi South Africa ki cricket test series da Manipur ki cricketer RK Rex na wicket mari lauduna India na South Africa bo maiti be pikre ISTV ki Manipuri pau miyeng tabiri ba pomna makpu taramna okjari hojik mapong ba pau pijari ngasi chathakhiba assembly mifamna tongan ba department nipan gi demand for grants lupa lising ani chamanga nifumari henbagi senfam pass tawkhre Department sing adudi Manipur Police, Vigilance and Anti-Corruption, Fire Protection and Control, Jail, Home Guard, Rehabilitation, Minor Irrigation amadi Water Resources Department ni Manipur Police ki khusukulai sing pagat hanana ba thaurang laire haina home gi thabak su puriba Chief Minister N Biren phangdokre demand sing khanna bada opposition gi maikai degi MLA K Ranjit Dr Chaltolian Amo K Megha Chandra K Joy Kisan O Surja Kumar amadi RK imona pukhalakhiba policy kat ki pakhum oina Chief Minister na wafam asi phangdokibani Hauji commando singi allowance matam gi oina piraga lei makhoina state asiki tamak afaba thabak kaya tawri toina gari huran bagi matang da palladuna masi thingmang amnana ba matam kharagi oina special cell ama thamlaga yengsilagani SP Traffic Office Building atuba matam da semjinna ba thorang leire nupi da chathaba miyot minai thingnana ba fast track court linkhatuna atuba matam da judgment pibagi thabak haure atuba matam da prosecution gi director so haplagani haiki Huran bajiki tongan ba tim mamaga thamaga SP maki natabako tim mamaga thamaga senaba mathau tara brain su maramdi akhoi da su yam nungar yam lai na mangba even ISTV paumi woriba media gi tawriba du gi mamang da gi moi kar mangi habi complain lay ISTV mamang ji aduna yam na hekta mawung ta mawung da mangi basila amina ai masi karino chingna akhoi da su yawi aduna ai Masih kita mungkin ngasih honorable member na pukul pilih bahwa kau nok tahu sih yang fare masih kita tongan mas sel lama kak hanga kate permanent na taba hai ba geng sih mungkin lotion na ba DG na su masih mungkin not tahu masih sih pikir ba Manipur sih yang pi di hai tu impal manung sih lagi mang ba gari sih ai Delhi gumba kari gumba coba lagi mang hai ba tu di hoi adu su mang di mangan ini adu bawa tu kera mina tab adu impal city aku pisak pi ba Sige manung dagi gari mangi hu rena am to into bosi masi madi ko isu is a tree adu masi madi kra section na to si haidana adu maina thamni traffic light ki su do asina maram work na hanagi to hanagi ta haigada yaram da budu sema bane adagi kawr kana anuba equipment kari hapa kanda sema kanda fajana function tawr bane adu dai da khoigi handagi asigi khoina Alien tugai rekuse, semak puse, masih ada kita sok pada gi pending lagi bani, aduna alien sih semak po function tu boleh repona loh ini sagi light kan udusu traffic light tu udusu function tu gini, soalnya tu gini ada adu magai thamjagi. Sanaroi singi laisang ni haine launa riba security na sun ingthina ngak seliba Kumalampak Sports Complex manung amot akai mafam sadana langthok padana tana miyoi kharana mayai kaba jinjak sijinnapam onthoklei hiram sita pauda mama English nga machapan maifu drama panda Manipur da pangthok khiba manga suba National Games nangnaba sangha khiba multi sports complex si ngasi kari film da leiribage haibado miyam da takcha nabagi damaktani ngasi sports complex se thijenba matamda phangkhibasi mafam chadana amot akai kaya ama hundokpa mai thadokpa mafam kaya da akhoigi thakpa loikraba ahang mo yungang li hundoga tarama thengnei akhoi sengaba sanroi singi mafam sanabung asida akhoi kanagumba akhoi mi singna akhoi masida akhoi nisa thapam chapam akhoi ole haiba sibi takpane ba
सिंग स्पोर्ट की मरुइबा फमसे सुगुम्बा यामना अखोगी एंटी सोशल ओइबा थबक थरम क्या चथरकपसि अखोगी तुंगदा अखोगी सोसाइटी दा यामना चौबा मांगनिंगाय ओइबा मचाक अमने अदुना मरिलेनबसिंगना मसी खितंग मियेंग चंगबिरगा मसिगुम्बा थबकसि अमुहना तवनबिदनबा खदाग माइकेदिगी आई थमजरी स्पोर्ट्स कम्प्लेक्स बु यंगसिनबैदमक्ता यूथ अफेयर्स ना स्पोर्ट्स डिपार्टमेंट ना यामना कुपना सेने अदुगा लोइनाना कम्प्लेक्स की मनुंगदा लैरिबा 9 महिला बटालियन की कांबुनसु अयुकी पुंग मंगादगिना नुमिदांगी पुंग मापन फावबा नतना अतोपा कनागुमा मता चंगथोक चंगसिन तौबगे अयाबा पीदे Honorable Chief Minister N. Biren Masamak as a national player on a program player Haurukibini, a good policy carino, Sanabasi, Kamato, Yokat Kataki, Habashi, Punabox, Yamuna Kangirabini, I don't know, Asigumba, Yam Sing, Tangadabaki, Kumalapak Sport Complex, Asida, Kanagumba, Muishing, a Sanchil Kadakogi. Nisha Rasin ba ju takchen ba kumno mayam togu se amon na taw dana ba Honorable Chief Minister ma sab ko yang sangan dingi कुमलपाकी अखोगे सानबम की नालाते या मजिंगदा ओजे मयाम न उरिबा यु लिगली मयाम हुंदो पसिम दे सुक्तौ तबम थोकते न खाली मरम दे कैनो द मसिना अखोगे अंगांग सानरोइजिंग दे कोचिंग से मोइदे यामना लान मयाम न उगदबा मसुलै अदुना मसे तसेंगना मोरल वैल्यूज आमना वांग लैगदबा लमदा सुमाइना हुंदोरगा मयामदा येंगबदा नुंगाइहंदबसे मसी मतुंगदसु कनागुमना मसी सुक्तौ तबिदनबा आइगी माइकेदगी थमजरे Sanoi Singsu. Asmai to begin Hydra, Masimang took begin Hydra, Sanroaching Ihomas, the Haurakatamasi Punamaxi, Tingnava, Tashing Tashing, Asing Basanabung, Amona Tamnabasi, the Huning have Tamsake. Matangsida la iwa wafam de Manipur gida natana India gi oina khwaidagi maru oi khraba sports complex amada sanaibam uniform oifam thokpra madu karigumbo oisilakpa taragana kanana kari mieng chamam thoi मसीगिदमक लैरिबा ऑफिशियल सिंग अथॉरिटी सिंग करी तौरगा लैरी मसीदा मियामना करी वांग हंफम थोई मखोई मतता मियामना करी तोबम थोई हाबदुदी मतमगी मतुंगिना अदुमक लेप्सरक्सनो आईएसटीवी न्यूज़ की दमक सोंगथामा बोइगा लोइना पाउदमजे रिचा रंजन खुमल लंपाक स्पोर्ट्स कॉम्प्लेक्स केरला की तिरुवनंतपुरम दा चथाबा चाही तरामापल मखागी इंडिया अमदी साउथ अफ्रीका के क्रिकेट टेस्ट सीरीज दा मणिपुर की क्रिकेटर आरके रेक्स ना विकेट मरी लौदुना रन चामा यंखनी पांदा इंडिया ना साउथ अफ्रीका बो माइथिबा पीख्रे रेक्स ना सेकंड इनिंग्स ता ओवर मापन ग बॉल मरी लंगबदा मेडियन मरी रन तरा नेपाल पीबगा लोइना विकेट मरी लौबंगम खे इंडिया के अंडर 19 टीम दा मणिपुर मचा यावबा रेक्स राजकुमार ना अहानबने निंगसिंगबा याई ममांग सानखिबा अनंतपुर की कॉस प्लेयर दा सानखिबा अंडर 19 की अरुणाचल प्रदेश का सानबा मैच दा रेक्स राजकुमार ना विकेट तरा लौबदा नतना टूर्नामेंट अदुदा अफबा परफॉर्मेंस पीखिबदगी महाकबु साउथ अफ्रीका का इंडिया का सानगदबा अंडर 19 की टेस्ट सीरीज दा इंडिया टीम दा यावननबा खलखिबनी National Council for Promotion of Urdu Language, Ministry of Human Resource Development of Higher Education, Government of India के मिटिंग मखादा नौमगी ओइबा उर्दू अरबिक CABA MDTP के सेंटर इंचार्ज सिंह डायरेक्शन प्रोग्राम अमा होटल इम्फाल पांगथोख्रे हगदोपगी थरमदा मणिपुरी गवर्नर डॉक्टर नाजमा हेप्तुल्ला नेशनल काउंसिल फॉर प्रमोशन ऑफ उर्दू लैंग्वेज के रिसर्च ऑफिसर डॉक्टर कामिमुल्ला काउंसिलर सिंह डायरेक्टर डॉक्टर अकिल अहमद मरुओइबा मियोइसिंग ओइना सरुक याखी गवर्नर डॉक्टर नाजमा हेप्तुल्ला ना उर्दू लोलासी भारत के अरीब लोलामनी निंगथौ पालंगे मतमदा इ पाउ फाउनबगे मरु ओइबा लोल अमा ओइरमखे लोल असी मुस्लिम कांगबु खक्तगी नते लोल असी मराई चाइथरकपदा गवर्नर ना नुंगाइतबा फोंगदोखे आम स्कूलों में राइज करेंगे तो हो सकता है कि अपनी महदूद सोच जो हमारी है कि सिर्फ मुसलमानों की ज़बान है उससे निकल के दूसरे लोग भी इसको पढ़ेंगे उनको भी पता लगेगा कि उर्दू ज़बान क्या ज़बान है उसकी क्या खूबसूरती है उसमें कितनी गहराई है उसमें कितना अदब है उर्दू अवाम की ज़बान थी खवास की ज़बान नहीं थी लश्कर में पैदा हुई लश्करी ज़बान थी वो लोग उज़्बेक थे ईरानी थे टर्किश थे
India Pakistan ani ki marakta hojek mungnabagi chang wangli ngasi numidang Delhi da Ministry of Defence da Indian Air Force Navy amade Army ki Swift singna apunba security ki mifama mapangthoklaba matungda paumi singda wangang bada Indian Air Force ki Chief Air Vice Marshal RGK Kapurna India ki territory da lon na paisilakpa Pakistan ye aircraft Indian Air Force ki fighter singna thattuna tanthoke Pakistan Air Force na bom thadaram labasu maduna thoidokpa akai atoi thokhan kide haiki Pakistan Air Force na India ki military installation singda target tawna bo hanaram le habasidi jingna ningai leitre loinana Pakistan na thadaramba pokhai khraba a missile gi maku machet pawmi singda utkhe Amaramda Pakistan ki Prime Minister Imran Khan na Santi Pami haibagi ingit piba thawong amada Pakistan na faraba Indian Air Force ki Wing Commander Abhinandan hayang India da sinaragani haina phongdokre thawong asi Pakistan na Santi Pami haibagi paujel ne masida Pakistan bu ason bani haina khanba chumloi haina phongdokre marak sida oirakpa ya ba pibam kaya dage jaksal thawrang lokhatpo ina India na ngarang dagi hauna Mumbai yauna city achauba singda ngaksen bagi thabak hena kankhatkre Srinagar da kari oirakani haibat chap chaba khangdabana miyoi kaya mi painabadagi lambida fawban ingthina chatnadre phibam sida Mumbai da hauzik anti aircraft gun mafam kharada sizinanaba sem saba haukhre haina social media da madugi footage phawba thaganarakle ngasi ahing nongyai deki pung kunmari ge general strike jathakani haina laukthokibada mahairoi singi exam amade ngarang chief minister na assembly da thamkiba thajaba adugi matung ina matam khara handok le haina oripok masinda laiba mapari ningsing maira paibi lusing bising yauna pangthokpa pawmising unabada amkil ge vice president L nganbina haikre mahakna makha taraduna misi asi racial discrimination gi mayak laraba khudam amani kasasi amana amada Tangjin kibagi pibam yaningde Chief Minister nangarang assembly da pikiba wafam adu ai bacherol oina pigadabani athuba matamda thabak to onthoktrabade makha taba khongjang jangsingani haiki ngarang ju assembly da dugum wafam khara puthok pirabanina madugi maung kanaba natraga khudung chaba lawban natabada satra jingi yenga kanda ai khoisi hayengi bansi di kitang komthokpa haina khoi huji imasing mayang khanaraba matungda bansi khar komtho asi angangjingi parikha yengaga aduga loinana CM na piri ba jabana se ngak na chatpra chatabrai do handaki matangda amuk tanja ju yengsi aduga ai ba CM aikoina press ta haira kanda athuba matamda thilalakna ba athuba matamda pirakna ba machung ima singbu mana taseng na bebhar leina aduga satra singbu manipur gi praja bu maman yami haina khanbi bu eragadi tawbam thokpa thabakni haiba du ta asi haiba gi mifam dunia koina ngasi phamjari basi Mars tang ahom nongmaijung nimita maitai mitai bu sidul tribe ki list ta salhanduna India gi atayalomi singda constitution gi ngaklo pibagum pihangadabani haiduna chatkadawriba miyam gi wakat khongsat asida Manipur da lairiba mitai maitai na nongmagi sintha lepminaduna saruk yaminana ba sidul tribe demand committee Manipur na appeal tawri Numit asida kanagumba miyoy kanglup amatana ban blockade general strike na singba tawbiganu loinana khongsat asida makal amatagi akaiba bibiganu Manipur lengak nasu numit asida karigumba makal amatagi exam interview na singba pangthok piganu haire Miyam gi khongsat asida Workers Union Manipur mitai inat chamgalup janam chandrok khanarok gym association United Youth Organization langdumna saugat pagaloinana saruk yagani haire Sahi Nepal khakta ngai ribi nupi macha amagi kai khumna ba manghan beda chena ba miyoi special judge Pokso Impal West ki court na mas taramari fawba judicial remand pikre January ba miyoi court ta puthorak pada imung manung amadi le kai miyam na court complex ta thomjin naraktuna nupa adu phune na bohan akhi Maitai nganu bu India gi atai atopa mafamda phangdaba tongan ba makhal gi nganu oina puthokna ba thabak haure haina Central Agricultural University gi Department of Animal Science ki head Dr. T.S. Ranjir nangasi paumi singa unaba da phangdokre thabak phangdriba naharol singda nganu loiduna senthok lambi semnaba skill hengathan ba haiba hiramda pangthokpa training program hawdokpagi thoramda CAU gi Director of Research Dr. C.A. Srinivas Muthi College of Agriculture ki din Professor Waisa Kendra hanagi din Professor J.M. Lystrom na singba miyoy kaya na saruk yaki.
Thorongga mari lenana Randhirna Jahi ama Jathagadaba project asina loisilakpada Maitei nganu asi akhannaba nganu makhal amani haina saktak pangamlagani haiki. Tha ama hena IMC ki employees singna thabak lepagi khongjang jangsinduna laiba sida mayor na housekeep mifam kaudana khanadana laiba asi laibak thibani. Mayor ama oina tawpham thokpa tawdana pham kollaga laiba matam nati haina opposition luchingba tarangbam Indrajit na phongdokshre. Opposition ki kada pangthokpa pawgi mifam amada mahakna makha taraduna employees singna matam sangna khongjang jangsin khiba asina office ki thabak thoram sing amadi ward ki pakhat kadaba thabak ta apan ba thokhalle maromda unauthorized parking gi matangda mayor masamakna mari lenaba staff sing lokthokna ba haikraba phawbada ngasi phawba adumak parking jathaduna leide tha kharagi mamangda IMC na vendor card chabigane haiduna ima ibel singdagi paisa khomgatpada revenue officer phawba police na phakhiba laikhrabasu maduda senaba officer sing miyam da khangalu haina opposition na thamkiba wafam ngasi phawba khangandana leide hiramasida mari lenaba authority na sengdokpiyu haiki. Hojik paibiriba BJP ki ruling mai lebiriba mayor na handaki thagi normal house meeting pangthoktaba asumba mayor amagi sapchaba thodang lodabasi masi mahakna maki phamadu kolaga lepam thokte basi opposition side ki press media kunang thonjari maramaduna hairiba normal house meeting thonggadabasi mahutta makhoina karimata haidadana hojik employee union ifan municipal corporation da thama hena sisba chathabana leiriba office ki thabak thoromsing aduga ward water pangthokgadriba thabak thoromsing da achouba apanba pibase masi hojik paibiriba maigi daita ni haja opposition ki side ki thamjare. IMC ki ayaba yaudana dukan mamai phatok na bahon arambang ari dukan sing IMC ki opposition kanguna thingjin ki baga loinana dukan mamai phatok na bahon aramba polam sing phagat khrei unauthorized oiba mawong da parking tawriba mafam sing maru oina flyover gi nakanda parking tawriba sing hayengdagi makhatana tawdana ba khangan khrei. Ward number 4 ki cooperator Lystrom Aren Kumar na dukan mamai phatpagi order IMC da laite miyamna aningba apamba pangtok to tawba asi tawbigano haiki. Laina mayamna pungdawna tawbibase masi khudam amani masi tawbiganu municipal corporation ase masagi bylaw leijaba ek leijaba rule leijaba adugu mamani aduga hairiba sigumba tawbasi su dukan phami bisinau singna yopi ema phawba thabe ade thage hairiga su municipal corporation dagi ayaba lawraga sindokadabani aduna ngasi akhoi sumai tawdana maningda phatok rekpagi potse akhoi thingjare makha taba ajugi potsidi akhoi gi municipal corporator gi commissioner ga corporation gi commissioner ga laga tanaraga kari tawbono haibadu makha taba further kaino dudi akhoi punna naina minase khangna minase haibagi bahumle thamjaraga sigumbase makha chathabi. Kendriya Vidyalaya Lamphel gi mahiro eramba laikhidraba Moirangthem Siddharth ki mungmanungna school asigidama katpa lecturer hall assembly ground amadi thaknanaba isingi set ngasi school authority de khusina khrei school asida pangthokibe thoramadu da Siddharth ki apokpa education minister eramba Moirangthem Okendro Moirang Kendra ki MLA eramba Mairenbam Prithviraj hana minister eramba ke S Ratan Kumar amasung school asigi principal Maheshwar Paswan susaruk yakhi. Principal Maheshwar Paswan na Siddharth school asidagi apaba mahiroi ama oina haukiduna haurakliba mahiroi kaya da honaning bagi thauna kaya piramba mahiroi ama oikhi mahakna manung matam chadana laikhidaba si school asikhakinatana state asigi oina chauna mangjaba amani haiki. Imphal East District ki manung sanba patlau thongi matangda khundrakpam kendra ki manungda miyoi kangbo ani na hunaba leptre ngasi Peace and Coordinating Committee PDCC khundrakpam ki advisor nongthombam zila mangangna pawgi mifam amada ngarang Morning Star Club patlau gi secretary na media da phongdokhiba wafam singi pakhum piraduna thika pamba nate work order na piriba wafam adumak pangtho o haiba khaktani phongdokhi. Aikoi thika pamba wafam sunate aikoi complaint tawbani tujo section da thokiba applicant tarik manga thokpa wa order du extend tawdona chahi ani tawto bi extend tawdo hoju extend tawlei engineering sing department da ko complaint tawbani complaint matung na tarak tabdagi ko vigilance case tawbani vigilance case ma processing chathari bani decision haijari tangai phadana thonga se mapung phana pha chadraba mawong tana ek new construct tawdraba thugai gani. National Science Day ki thauram 9 sector IGR South ki miyang makhada Assam Rifles Thobal Battalion sinduna ngasi Thobal da laiba Annapurna Higher Secondary School la pangthokre Science for the People and the People of Science haiba team da pangthokpa thauram aduda kuntaruk suba Assam Rifles ki Major Rakesh School ki Principal TS Sauba Annapurna School ki OSD Okram Singh ajitna maru oiba miyosing oina saruk yakhi
Major Rakesna hauski matamda ikoi miyoibana science ki maru oibesing amadi sibiramana miyobida piramba science ki kudolgi matangda wafam kaya thamki. Importance of National Science Day habahiramda mahiroi chamaromna saruk yaduna pangthokpa essay competition gi makok mathang tarabasingda manamathum yanthokki. Eastern India Science Fair da West State Science Model Prize panglakiba Anandapurna School gi mahiroi Pearl Ningthaujamda kudol patpiduna pukning thogatki. National Science Day ki thoram Thobal College da su pangthokre college ki principal O Chawba chemistry ki head of department Dr. S Lukhoi zoology ki associate professor AK Iboyaima economics ki head of department Dr. L Devendra na Sibiraman gi maramda amadi science ki maru oiba kaya mahiroi singda khangan ki. SK Women College Nambol Nasu National Science Day ki thoram pangthokre thoramadda assistant professor Dr. Salam Opendro yauna atai department ki head of department yauna ozaka yana saruk yakhi coordinator W Ravindra na science cybersy miyoiba amadi thawai panba jiba singa tatna thanaba yadraba amani haiki. Dhanamanjuri Community College Nasu National Science Day ki thoram Community College asida pangthokki Raman Effect 1920 at puthokiba CB Raman Ningsingduna pangthokiba thoram aduda DM College of Science ki Physics ki head RK Sanatomba DDU Kausal Kendra Dhanamanjuri Community College ki director Dr. MD Rahezuddin Sheikh Susaruk Yakhe Numit Asiki Theme Oriba Science for the People and People of Science Habasida Dr. Rahezuddin Sheikh na wangangki. Mahaki achievement mahaki scientific discoveries the inventions sing asibo singthaba oina Bharat Sarkar na su mahakpo Bharat Ratna na singba mingthol kayama pibidana ikai khumna ghare Dhanamanjuri Community College na su sillang dana hek haurukpadagi haizabatai 2015 gi February ki tang 19 dagi hauraga mathang isang sitna sahi kudingi National Science Day pangthok tuna lakli. Mahatma Gandhi ki chama yankai suba mapokumon nga mari lenana National Science Day koinangai da laiba kaikol da District Institute of Education and Training da pangthokre thorom aduda kaikol dat ki principal Eromel kaksing dat ki principal oramba Ejati Sor tamai ki principal oramba AK Asausu saruk yakhi. Manipur bo organic state ama ohen gi hairabadi paikhat ka doba thabak singde akhang ai sing hairabasu chapchaba thabakti mari leinaba singna paikhatre hiram sida pawda mama. Manipur na organic state ama oige hargadi state government ki asan ba mityeng amaga loina ba concrete oiba state policy semba loina na Manipur gi chingtam animakta sangsiliba iho wasida miyam punna saruk yamin nabat changli masi state government na yamna long vision amaga loina na organic si promote tong na bagitamakta state plan amadi state budget ta provision katang thambi haningi organic habisi karino habisi masigi kanawasi right from education system dagi hongraga khara inoculate to si ekoi matang chap sarbar khanjai loina na ekoi organic farming na piribadi food security khaknati madi health security supi loina na environment security supi singdana henna organic ki prospects yam chawne henna lei singdadi chemical fertilizer chemical pesticides sino gi changchi yam nimi masina thuna ekoi organic product ko now convert to yawagi khudong chabasu chawnu phangdaba natte amaromda Tampaki district su ekoi yam kan jo honajari adu hairiba Tampaki district sing sida tawriba sing si organic ki khongjang sida punna yawminaba tarba adugi matam khakta da ekoi apunba organic ki state ni habise declare to yar kadui Devdata namakha tarduna ngasidi lawmi singsu organic lawu pathap ta thawai yawbugi chang no monogi hengalakli amadi lawu pathap asi sizinabana pothoksu marang kaina pothok pangami haina fongdorakli Project Director gi wafam asimak handak Central Agricultural University da pangthokkiba Agri Fair da saruk yakiba organic ki lawu pathap sizinaduna integrated farming da mai pakna sangseliba yaripok nongbram nomakhong laikai dagi laisram ibo chawbana melada puthokkiba mahaki pothok sing aduna mayek sengna takle Jinsu oksu nganusu adimana masing ju phau ju maphan ju punna tominaba na su yaw ishagi salloi ishagi sanduna koina vermicompost liquid compost ai semjeba santi kara adegi cow urine kara tawraga til hidak su adimaina
ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯔꯦ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯏꯍꯧ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯔꯝꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯃꯇꯥꯡꯗ CAUꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯗꯣꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯦꯝꯖꯤꯠ organic farming is saying hajaragadi hoy sobud package of practice leitri taseng sida leiriba agriculture college ne aduga maruena meghalaya da leiriba agriculture college na koi organic farming se package of practice semna ba koi kan scientist sing sin paikhalli chumna MSc course natraga PhD course hangwa natraga su diploma course kumba ama koi hangna ba koi university academic council na approve tawre haji अखंग अहै सिंगी मतुंग इन्ना इंडिया द ग्रीन रिवॉल्यूशन की साफु कन्न लाकवा मतमदा लाइबक फबदी मणिपुर दी इंडिया की मताई सथोकना लाइबा स्टेट ओइबना साफु असिना कन्न यौब ngamhodabana ngasi atopa state singa yengnaba matamda मणिपुर की लाइबाक लेहाव की फिबम साफरी ngasi India khak natana malem gi oina yengnabada Manipur di mahausa gi pothok marang kaina fanghalame mahausa gi khudul sing asigi marakta leibak lehaw asisu achouba saruk ama oiri masibu ngak sen ba haibasi miyoiba aikhoi gi soifadraba thodang natabra ISTV news ki damak Ajit amadi chongtham aboiga loina na paudam jari barina nongmai them Imphal Maraksida ngasi chathakiba assembly mifamda tongan ba department nipan gi demand for grants lupa lising ani chamanga nipumari haikibadu lupa crore lising ani chamanga nipumari henbage senpam pass tawre haigadabani Senapati Adet Junior High School gi nauna saba toilet Senapati gi ZEOSL rangsongna ngarang sangakre thauramga mari lenana SL rangsongna school asigi whiteboard manga su piragani haiki Imphal More Lambi Amadi More Town Manungda Nongma Kangdana Thokliba accident asi ngakthoknaba Hill Tribal Council More Nasinduna Lup asigi office da khana nainaba mifam pangthokre mifamada Imphal More Lambi da service tawriba gari gi association sing driver association amadi tongan ba transporter union yauna stakeholder sing su saruk yakhi More Town Manungda gari accident thoktana ba gari thawbagi speed gari parking yu thaklaga gari thawba ain gi wangmada gari thawbagi matang amadi auto rickshaw da uphaina haptuna pubagi matang da khana nainaduna chatnagadaba niyom sing pukhatnakhi Hill Tribal Council More ki President Ginkhosai Lungdimna ngasigi mifamna yanaraba gari thawbagi chatna kanglona singak na chatuna accident thokpagi chang hanthahanaba hotnarasi haiki National Cooperative Development Corporation NCDC Guwahati na sinduna NCDC Regional Award for Cooperative Excellence and Merit 2018 gi award yanthokpagi thoram ngarang Lamphel Patalaiba Cooperative Society gi conference hall la pangthokre thoram aduda corporation gi principal secretary Jesse Ramthanga registrar Armstrong Pame yauna ataimari leinaba official kaya su saruk yakhi Khaba Maninglaikai Weavers Cooperative Society Limited ta Excellence Award pikhi Bisnupur District ki Ullaw Weavers Cooperative Society Limited ta Merit Award pikhi Ngasi nungtil ima kaithel ngari gali naganala na chingba mafam singda Imphal West Commando gi kangbu amana paksana thiba humbagi thabak chathakre additional SP Ops Aribam Ghanashyam Sharma gi midyang makhada chathakiba combing operation aduda miyoi chamanga nifu verified tawki makhoi gi manungda masagi saktak che chapchana puthokpa ngamdaba miyoi kun makhatana wahang pohang tawnabagi damak city police station da sinakre MPP gi manungda chayet nabalaite party da ki tanthokraba miyoi amana party bu lana uhana bhanabani laibak miyam amadi party asibu nungsirabadi thonglauna hangduna thamle punna thabak tawmina si haina MPP gi general secretary Hobizam Gita Jena phongdorakle pologround maningda laiba party gi office ta pangthokpa pawgi mefam amada mahakna makha taraduna chahi asigi angan basaruk ta pangthokadawriba lok sabha mikhalda Manipur gi oina outer amadi inner da MPP gi mihut thagatle masigi campaign chathaba hore center da Manipur gi issue sing puthokpa ngamgadabadi MPP khaktani haiki Tengkhang na ina BJP amadi Congress na sahi lisang chitna sasan tarok matamda MP mayam laigre adi MP candidate mayam oigre mayam na khangi madudi hairiba Congress amadi BJP gi lagibe MP mayam jingse center yorkan da mokhoi wangang mangambagi thona amta leite khudam moina da KF ki issue gi matang da miyam na khangna ro phomani asuguma mayam singchina leba ki miyam gi thajabasi mokhon hek mangaleb hairiba koi platform sini da MPP gumba na MP pairagadi manpu miyam gi damakta ekoi awana khudingmak ekoi mayok nabang ngamgani thengnam ngamgani adi Manipur gi damak thabak thorom kya tawng ngamgani habasi ai miyam thamjage
MSPDCL ki tongan ma phamsing logadawriba asi matam kaya gi mamangdagi tongan ba section da outsource oina thabak tawraklaba myo yankairom lengakna regular oina thabak hapkadabani haina ngasi ka sampata leba MSPDCL gi office mamangda leba bill counter solonsin khre tungda police laktuna counter gi sothugaiduna hanagum thabak tawhan khre employee amana matam sangna waraklaba singi dimana si pithok trabadi henna kanba khongjang jangsin gani nongmagi kochuman piduna chahi taruk taret thabak tawraklaba matam sangna wajarak sing pithok laga nauna regular da thabak launa ba lokhalak liba khongthang asi handok piyo haiki ngasi manipur gi magi pm je jongna bo honna bada ko asuki mati wajar la staff sing atani khoi bo kok tho maga pa mena regular face logni ana tarpa mistake da koi na haina regular su logbi yu lady ba koi hanna dagi wajar la ba koi bo khudong sa ba khra bibi wa bini regular je logbo ji da koi na thing ba kai gum da pide ba koi hanna dagi salary masa khra department na pibi mistake da koi pen thok na dum lai adu koi jan de su haide adu ga koi thabak sa tawbanga mo ju haide koi thabak sa tawjage adu ga department na koi bo mafam chana regular ge khudong sa ba sing je si ju phangan biu adu ga logo deri ba koi ge face ni sida akhoi ge ba khudong sa ba fast priority pibiu aduga awat pe sing staff chi je lobby wa haibane MSPDCL ki makhada Quest company gi lineman oina laiba staff chani kun handak anoba pham kauriba asida mention biu haiduna all Manipur Quest staff union na assembly tamna jangsilakpada police na thingkhre MSPDCL office tagi haurakki ba khongjat adu khongnang ani karak yaurakpada police na thingki union gi president moirangthem ranjitona hojik thabak tauriba sing loksanbagi mahota nauna khanma yaning de hanagi thabak tauraba sing khandrabadi akanma khongjang kaya jangsilagani haire Assembly da moidi agreement da tor thambani agreement loiraga dum loigre moi thabak job toba yaroi haiba habi pasi khoi laibuk thibani laimi ma se sokhi basi sa mana wana soksaraga lairabani asibu khudong chaba MSPDCL na PB ge busu leite Quest company na asok pai khara piba natana akoi isagi duty ni khana ngasi bok tokjarak pa se MSPDCL amadi government na akoi bu regular kok pa si da loksan bidaba taragadi akoi makhan mayagi khongjang jangjakani loina na akoi maibu muthapu yauna akoi khongjang jangjakani Cultural Forum Manipur na puthokpa Ritu gi 183 by 184 suba masing all assembly rota laiba Hindi Parishad ki office da phongkhre thoram adu da forum gi president Professor Huirem Behari Sahitya Academy awardee Kumantem Prakash Lalit Kala Academy awardee Professor Thoidingjam Tombisu charu yakhi Taruk suba Assam Rifles na Andro Litan Pifam Hino Pokpi Lekai Self Help Group da Pisana na ba Kolian Thokre Lekai gi community hola pangthoki ba thoramadu da Taruk suba ARGCO Amit Kumar Das Andro Police Station gi ASI N Prakash Andro Nagar Panchayat Ward number 2 gi councillor S Shamsu Saru Yakhi thoram gi sargomo aina natkyo eba jago isai kaya su utki Zenimski BDS College na ani suba sahida tamliba Mahiroi Singh Hostel PWDgi awaba mayok na rehaina Mahiroi Singh na fongdokle ani suba batch ki sessionasi English ngani taranipal gi August thadagi haukibani Mahiroi nipuma pan leibegi menungda nupa Mahiroi mapan amasung nupi Mahiroi ahumdi hostel pikre lemhauri besing hanjin matam tharabasu pidana leire Chief Minister dasu hostel pibinaba December thada memorandum piduna taksin balai kre makhatana January 10 da allocation thokani haibadagi directorate Office na February kunipan da thoklagani haina thajaba piduna lakhibani makhatana March April tha phauba thengthabagi pibam leire Arapa mafam kaya dagi yaubana ban blocket torokpa matamda chathok chasinda khudong chadaba kaya lairiba asi yenglaga mari lenaba authority na hostel pidrabadi class boycott tawba yauna masa gi sit phauba resign torokpa yai hairi Sa BDS mi kambu sing si anambana Manipur gi every corner dai lakpana moi renta amasung moi gi private hostel leibana akhoi gi khudongcha daba economically adugi akhoi gi chinjak mesta chaba matamda akhoi yamthena hardship phangye BDS ki hostel je allocation pi daba gi akhoi nungai tabo aina class boycott che akhoi tongnaba ware logzare hostel je laitradi akhoi naik tamba se khudongcha daba na oiduna akhoi even akhoi gi hoina phangiba seat akhoi gi BDS seat sibo resign tobagi ware po lorpa yana leidi
District Health Society Thobal amasung Hospital Management Society District Hospital Thobal na sinduna district asida machanupi pokpa mama singbo pokning thogatpagi thorom ama District Hospital Thobal da pangthokre thorom aduda ADM Thobal L Radhakanta CMO Thobal Dr N Jayante Kumar NYK Thobal gi District Youth Coordinator Y Laxman su saruk yakhi Kaksing Khunau Municipal Council Ward number 9 gi manung dalaiba umathel gi imung samani fuda PMUY gi makada gas connection phangan kre Ward Development Committee na asangbi Indian ga kusam naduna pangthoki bathoramadada Councillor KS Radhamani amadi Ward Development Committee ge member singsu saruk yakhi CI College Bisnupur gi teaching amadi non teaching staff singna colleges gi administrative block ki akoi bedangasi uchara kaya thakre colleges ki head clerk Santi Kumar na mahakna thabak toba matam loibagi farewell ga mari lenana pangthokpa uthaba aduda college ki principal M Mangi yauna tai oza amadi non teaching staff sing su saruk yakhi Ing Nisingama Chamapan, Marfudrani Palgi August Kitankun Mapanda, Wakaithel Akham Laikai Mapagi Tidim Lambida, Manipur Police Commando Kutuk Nabani Haba Tagdok Amada, retired Major as Saja Yauna, Mia Manga Sikiba Tagdok Aduki Matanga, CBI Natigat Pagitabak Zatakre. Central Forensic Science Laboratory New Delhi Team Amana Tagdok Aduki Matanga Tidim Lambi Matek Ama, Tingzinduna, Recreation Sin Pangtokre, Masinamaram Oduna Azat Awokta Apan Bapiki. Numit aduda thokiba thokdok aduda yawba miyoising kaukhatlaga mataw karamna thokibano habidu takhanki DC Impal West na recreation sin asigidamakta ngarang order thoktuna lambi thaidoktuna chatnaba miyamda khanghankibe laikhrabani hojik marakthana tenba break amatang lauzari Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangkraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. It's gotta be said that you look good in red. You make my life so easy and effortless. Easy smiles, easy miles. With you, you make my life so easy. Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800-102-7959 amadi 8794613154 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. The Great Wedding Sale by Mobile Furniture. Breki tungda taramna oksari makhataba pauda Ngaikhong Khulen maning lekai ward number 2 da laiba thokchom ibom sada Ngaikhong Khulen gram panchayat ki pradhan Embalana lusingduna lekai asigi members singa loinana selgi mateng pikre ibom sagi loina bi handak laikhitraba matungda ibom sana pikliba macha ahom ga loinana wana hingliba sida mateng oinana ba ngamba mateng pangbani haina pradhan balana phongdorakle ibom sana mahake hojik lairiba phibam asida lengakna mateng pangbina ba apel tawre
ꯀꯔꯝꯃꯥꯏꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒ ꯀꯔꯝꯃꯥꯏꯅ ꯁꯨꯝ ꯄꯥꯟꯕ ꯉꯝꯗꯣꯏꯅꯣ ꯑꯉꯝꯕ ꯂꯩꯔꯤ ꯀꯥꯡꯕꯨꯗꯒꯤ ꯈꯔ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯗꯤ ꯑꯩꯒꯤꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯤꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯧꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯆꯥꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯨꯞꯁꯤꯟꯖꯔꯦ इम्फाल जिरी लंबी की बाराक थोंग यादबदगी पोट पुबा गारी सिंग लांथोक लांसिन लेपख्रे ngasi ayok pung nupalom taba matamda imphal dagi yotek thangtek puba gari ama lanthok na bahonabada yot ki bar sing talakhibani thong asi semjin bada nimit kharani changlaba yai thong asi yakhidabana maram oiraga jiribam dagi lakpa pot puba gari sing amasung imphal dagi ahangba gari kayamarum panduna leire passenger puba gari sing de hanagi ariba thongda lalaga chatnari Salai Holdings Private Limited की subsidiary unit अमा ओरिबा Smart Society Manipurna Wangkhem केंद्र की मनुंग चना लेबा थौबाल कियाम हाइबोंग लेरक्ता पांगथोकपा थरम अमदा फिसाबी सिंगदा फिसानाना बा लंगियन थोखरे अखोई पुना हिंगमिना से हाइबा पांदम की मनुंग चना पांगथोकिबा थरम अदुदा NEIDP Manipur State की Vice President Wainaba Chandra Wangkhem SC Election Committee के Secretary Khundrakpam Amutombi Smart Society Manipur की Secretary Andhanapati AOK Beni Kiam Handloom Cluster की Secretary Thinguzam Pisak Masasu Saruk Yakhi Andhanapati na Pisabi Singopung Inthokat po aina Manipur की Constitution mapanda paikhalak pakongtang amani haiki Hidak manana piba amang bagi matangda National Tobacco Control Program gi makhada Tamenglong gi Town Baptist Church Complex ta mahiroi singi oiba awareness program ama pangthokre Rainforest Club Tamenglong na NTCP DSS amadi National Health Mission Tamenglong ga punasinduna pangthokiba awareness program aduda mahiroi kayana saruk yakhi thormaduda saruk yakhi ba resource person singna hidak mana sijinnabagi mangjabasing mahiroi singda khanghanki Eastern Tangkhul Nagana Kamjongda Peace Rally ama chatpagaloina na Kuntramari Suba Sam Rifles ki CEO Ajay Kumar khudekta transfer taunana ba amasung Deputy Commandant Field Intelligence Unit ki mathakta action launana ba Ceasefire Monitoring Group ki chairman da memorandum pisin kre Kuntaruk Suba Sector Sam Rifles ki More Battalion na More Market ki tagi UNLF ki miyoi ni haiba Thoksom Jiban Koba chahi kulumdoirom suraba More dagi miyoi ama fare haire Indigenous Minorities Socio-Cultural Organization Manipur gi Mari Suba Foundation de Adim Jati de Laiba Amity Holder Pangthokre Thorom Aduda ke James VCC gi Administrative Secretary Minthang Swantak Organization asigi thaupuba kayasu charuk yakhi PMUY scheme gi makhada Langthabal Kendra gi manung sanal Langthabal Gram Panchayat ki Jila Parishad L Rosanamadi Ward Member Mangana Beneficiary Summary da Lemna Gas Pangan Kre Phobaksaw Indian ga kusamnaduna pangthokiba thoromaduda Jila Parishad Member L Rosana Kendra asigi Beneficiary lising manga gi manungda Panchayat asigi Beneficiary lising amada scheme asigi kanaba fangale haiki Friendship Development Center na OSD Morega kusamnaduna Mission Against HIV and AIDS habisida Holland Paida Street Corner Group Discussion Poster Campaign singba Max ki makhada pangthokre Moregi St. Joe's High School da RBS ke pre screening camp ama Primary Health Center da pangthokre punna mahiroi chama yankhairom screening tawki Hanagi Minister Dr. K.S. Ratan Kumar bu Manipur Pradesh Congress Committee ke Vice President amadi Ticket Committee ke member oina khalakpada Mayang Imphal Block Congress Committee, Mahila Congress Committee, Youth Congress Committee amadi Mayang Imphal Kendra Congress Workers singna harautayamba phongdokre Sasone Sinduna MSM Transgender Community ki oiba sensitization mifam ama Manipur Press Club ta pangthokre mifam adada transgender singi haksel gi matangda akhang ahi singna wangang ki Saso TIMSM gi project manager Laistram Santibelana transgender singsu miyamna hanthana yengbibagi mahuta ningthina loinaduna makoina thengnariba khudong sadaba sing matam sana solve tawnana ba honagadabani haiki Association for Rising and Talented Personalities New Delhi amadi Association with International Business Council New Delhi anina Chawyama High Secondary School Thobal gi NSS Unit 1 gi Program Officer su oriba History Department ki Lecturer Dr. Akoijam Priyo Kumar Singbo Gem of India Education Excellence Award lisingani taramapal piraklei Dr. A.K. Priyo Kumar na Education gi lamda amadi mahangna paikhat kiba research work singbo sakhangduna award asi pirakhibani haire thasigi tangtara mangada Bangkok ta laiba hotel Holiday Inn da pangthokpa International Summit amada award asi khusinarakhibani haire
Akape Primary School Chakpi Karungi Nauna Saba School Edisi Sandel Executive Member Warngam Nurla Nangasi Sangakre Thorum Aduda Bila Safe School Gi Ozasing Amadi Mahiroi Singsu Saruk Yaki Hauzik Sanabagi Pau Omong Pizari Ngasigi sanabagi pauda ZMT Tadbungna ahanba volleyball tournament ki mapu oikre Tausem subdivision gi manung sana laiba Tadbung Youth Club na sinduna Sars compound mamangda tatharaki ba tournament asigi ngasi sanaki ba match ta ZMT Tadbungna PYC bu set ahom sinoda thoiki bani losin bagi thoramda additional SP operation ziri bam M Khogen or CN Jayant Kumar su saruk yake Handak Maharashtra da pangthokiba Khelo India Youth Games ta saruk yaruba sanaroi singi flight ticket amadi train ticket masa masana kaklaga Imphal da halaklaba matung handokani harabasu ngasi phawba karigumba ipau amata association singda piraktre athuba matamda sports department amasung saina mari lenaba state association singda sanpham sing handok pinaba athlete singi mama mapa singna pukning sing silakle Ziribam da Chathariba Tarek Lak Suba ke SS Noni Gopal Memorial Invitation Football Tournament ke ngasi sanakiba match da 11 Star Sina Mongoloid FC bu gol taret ahum da thoiduna semi final changkhre hayeng ahan ba semi final match oina saisa Tamenglong amadi Manipur Police Sporting Club sanagani Wangjing Kodompokpi Sports Complex ta Chathariba Inspire Cup 2019 Under 17 Youth Football Competition gi ngasi sanakiba ahanba match ta Amofa Academy na SUFM Nambolbo gol amasino da thoikre anisba match ta City High Secondary A na RFS bu gol ahum sino da thoikre makata ba sanabagi pau boyang ning thojamdagi amuk phangbigani Trau FC Manipur gi ahum suba home match mai pakre point mapal paraga group C gi point table da anisu position da lairi All India Football Federation gi miang makhada mamang sahi gi December tang amadagi team taramanga na group ahum thongna khairoktuna home and the away basis se chathariba Hero Second Division League ki ngasi Trau FC Manipur gi ahum suba home match Komalapak Main Stadium da sanakibada Muhammadan Sporting Club goal ani amada maiti pi khibani match sida mai pakhiba Trau FC Manipur gi goal ani du Nigerian Sanaroi team captain Prince Will Olaris Imeka na match ki kunmanga subamadi Joseph Maywana match ki Yankimanga suba minita sankhibani match sida mai tikhiba Muhammadan Sporting Club ki amatangarba goal adu team captain Teti Narha Philip Ajana match ki tarani thoi suba minita sankhi Trau FC Manipur gi mathangi marisuba home match Kumalampak Main Stadium da mathang thagi March tang ahum da Jamshedpur FC ga sanagani Trau FC Manipur Sathariba League asida match manga sanaba loikibada point mapal paiduna group C gi anisuba position da leikibaga loinana league asigi final round sangbagi asa yamna wangkhre Masana Tarukta Handak Sahigi Waina Nepal Suba Kanglai Mega Sports Festival Mathang Thagi Mars ki tang kundagi kunmanga phawba Kanglaipak Student Association Sinduna Pangthok Lagani Hairi Hiram Masigi Matang Dangasi Kuyathong da Leiba Kanglaipak Student Association ki office ta Paumi Singa Unabagi Thoram ama Pangthokre Thoram Masida Kanglaipak Student Association ki Johnson Sanjoy Bablu Su Saruyaki Pangthokiba Thoram Masiga Mari Lenana Nepal Suba Kanglai Mega Sports Festival gi organizing subcommittee gi convener Sanjoy Khulakpamna Iremdam Asigi Naha Oiribi Kayana Yauksangi Marumda Abed Tainaba Ising Hainaba Lambi Lamjau da Thori Tatuna Asat Awok Singdagi Paisa Niba Paisa Khaiba Madi Piyu Yadragana Gari Somunba Loinana Pikliba Angang Singna Yumthong Kudung Chatuna Sel Nibagi Sanabi Lamdam Sida Lisang Sina Satharali Asigomba Sanabi Kaya Asina Haurukliba Mirolda Pazadraba Lamsatki Maru Hulanbada Natana Pikliba Angang Singi Wakhalda Mingondagi Niraga Saba Mipan Tangduna Hingbagi Patraba Sanabi Kayagi Maru Hulakli Asigomba Sanabi Kaya Asibu Nathaiduna Mipung Kudimak Sana Khonabada Mai Onselasi Haibagi Wakhalonda Sahi Kudingi Leptuna Pangtoktuna Lakpa Kanglai Mega Sports Festival Asigi Mapau Puba Oina Sports for a Sense Hyper Team Amagaloinana Mars Ki Tang Taratreki Nomaijing Nimita
cycle rally masu pangthulagani hairi hairiba mega sports festival asi mapung phana pangthoktuna haurakliba miron sing asibo phatraba sanabi singdagi lapthoktuna masama u phaba tingjang kaijang daba khunai ama oihanba ngamnabagi damak iramdam asida leiriba Sanababu Tawai Happy Ribamadi, Sanari Singbo, Yokotpa Pamjaba Kanglisa, Kudimangna, Mateng Pangbiu, Loinana, Asigumba Sports Festival, Asibu Henamapung Pan, Badasaru Yabiu, Haiki. Ahan Bahutopagi Toram, Pali Papas, Patolabutunda, Tongan events in Habadi, Nipan Suba, Kanglifak Football Trophy, All Manipur Population Association Giming Makada, Mapagazibunda Patolagani, Nipan Suba Kanglifak Marathon Race, Athletic Association Manipur, Giming Makada, in Falgi, Akwebada. Kilometer kun hemba sienduna pangtholagani ani suba ahum suba nipan suba kanglepak kang trophy all manipur kang association gi miyeng makhada gopal deva mandop ya school amadi nangmairapam mandop kam committee hall sijamaida pangtholagani mari suba bingana kanglepak saibi yendamnaba 2019 all manipur saibi association gi miyeng makhada modern academy kongba uchekonda pangtholagani mari suba kanglepak thangta championship Well, along Tangta Association Manipur Giming Makada, Sangai Promalaka Committee Hall, the Pantolagani, Dona Tarit Suba Inter GSC Football Trophy 2019, All Manipur Football Association Giming Makada, Impal Gimapagaja, the Pantolagani, and the Kizuna, the Inter GSC Football Trophy, Asida, Punachatmin Riba, Mamanda GSC, Tonamese Yakudraba, Pongabalupani special invitation to Dona, Puna, Mahiru looked up Yaduna, Pantolagani. Hariba, Kanglai Mega Sports Festival, Sigi, Mapapu Wina. Lagliba March 3 English ni Trampan Majing Numita Infali Kangla Rilan Taduna Manipur Tonga Homsingda Sports Forest and Cyber Team da Cycle Rally Am Supangtolagani Asung Cycle Rally Am the Kanglai Mega Sports Festival Sibo Manipur Libiriba Praza is now quite only Kanglai Sa Kudimagna Sports Punusi Kudimagna Saruya Biduna Madi Angama Mateng Tobiduna Hena Pung Paba Madi Tingjang Kaijang Dava Kanglai Fagamo Sangat Pada Saruya Minasi Miang Fanda Pojanjari Manipur Veteran Cricket Association Sinduna Ngasidagi Langtabal Public Ground Tim Tarit Saru Yaduna Tarit Suba MBCA T20 Cricket Tournament Hokre Hokdopaki Toramda Manipur Cricket Association gi Vice President CI Sauba Manipur Veteran Cricket Association gi Vice President A Birendra Manipur Cricket Association gi Secretary Singam Priyananda Amadi Manipur Veteran Cricket Association gi Advisor RK Bidurna Thoramapu Singh Oiki Pangthoka Doriba Tournament Asigi Ngasi Ahobunimiki Sanakiba Matchta Sam Khagem Palina Cyclone Thangmaibanbu Ran Yankai Mangada Mighty Pikre Matchta Sida Sam Khagem Palina Tos Ngamduna Ahan Betting Tokibada Apibo Over Kungi Manungda over Taranipal the wicket Taret Turaga Ran Samag Marfu Mapal Loki Masiki Bakomda Anishu Betting Tokiba Cyclone Thangmibana over Taratreta wicket Taret Turaga Ran Samag Kuntra Marik Loduna Matchta Si Mighty Kibani Matchta Sida Sam Khagem Paligi Sanaroi Zodibana wicket Ani Amadi Ran Humputaruk Loduna Man of the match Taki Haying Ayu Ground Asida Ahanba Matchsoina DSU Kwa Ketelamadi LCCC Sazinga Sanagani Anishuba Matchta YWC Langtapalamadi Napsa Khai Impalga Sanagani Akampat Veteran Football Association Akampat na Sinduna Element Star Sporting Union Football Ground Akampat Satariba Taris Suba Koizam Yaima Memorial Veteran Football Tournament ki ngasi sanakiba matchta FVWA Mapal Kangjibungna Amba Uripo Pugol Taruk Sinoda Maitiba Pikre United Veteran Football Association Manipur gi Miyang Makhada Impal East Veteran Football Association Sinduna SWC Nungwai Ground Satariba Ahanba BBM Memorial Trophy Veteran Football Tournament ki ngasi sanakiba matchta ATBFA Thangmaibanna CWC Nungwai Bugol Manga Sinoda Maitiba Pikre Tagasari Boyai Makhatana Asino Mugi Oikiba Yingasagi Pau Amuk Pangbigani Environment Directorate ki phangki banga sigoi ki ba ainga sa madi nujugi pauda khwaidagi sakiba Celsius degree kunmari dasmik ahum khwaidagi ingba Celsius degree tare dasmik sino ama Nuksita yawi sing mandil ki sang maximum da sa da mari putara truk dasmik ahum mapal minimum da sa da ni pu dasmik mari mari oiki Ngasigi nong suki bagisang mga dasmik sino millimeter ni
ISTV News ki ngasigi editor choice da opposition amadi ruling gi marakta secularism gi matangda awok athom. लेबाक महान बकांगुनी लेबाक थुकाई बकांगुनी डेमोक्रेसी महान बकांगुनी भारत की डेमोक्रेटिक सिस्टम महान बकांगुने मणिपुर कंजे हैरबा भारत कंजे हैरबा भारत की सेकुलरिज्म भारत की डेमोक्रेसी भारत की कॉन्स्टिट्यूशन ngakna thamje hairaba ai koi amatta upai leite BJP mukta manipur BJP mukta north east BJP mukta भारत तगी बीजेपी मुट्ठक पनत्र ते उपाय लेते करोम दनो मसत करे कोई पॉलिटिक्स करोम दनो मसत करे कोई पॉलिटिक्स से जात बिजात की सेकुलरिज्म की मिंगदा सेकुलरिज्म में ngang is करी नोबा एकोई की मणिपुर एकोई मसेन ngasi करी थोखरगे बीजेपी ना सही अनि सुरे बा हुजे करी थोखरगे बा बीजेपी ना कना को मनुपा मनुपी म हिंदू ओलन लमे बतारबो करीगिनो असुयाम नेम बा पॉलिटिक्स असुयामना अखोबा पॉलिटिक्स जाति मगा मुंगना हल्लगा मदुदा भोट खोमबद्रो नो पॉलिटिक्स मियोबगी पुंसीगा सिन्नगदा बनते Nuslek pada maroi be pau amok. Ngasi sathaki ba assembly mifamna department nipan gi demand for grants ki lupa crore lisingani chamangani pu mari henbagi selfam pass tawkre. Kumalampak Sports Complex asi miyoi kharagi mayai kaba chinjak chafam onthorakpagi mami tare. Amadi Sahi Taramapal Makhagi India amadi South Africa gi cricket test series da Manipur gi cricketer RK Rex na wicket mari lauduna India na South Africa bo maithibe pikre. Ngasi gi nadi ISTV ne pizaba Manipuri baw matang asida loisenjari miyeng tabiri bapom namakpo amukan na kurumjari.